उठ्रे निंथौ सनाजाव लाइसेमना खमथेंना सावख्रे मैतै की चटनबी की मायोक्ता अथिबा वा ngankiba Ramananda asi Pakistan leibakta oiramlabadi miyamna pang tinglaga soidana halamlagani haidi amadi rims tasu athuba matamda nimidangi matamda postmortem tawba yaragani operation theater life system installation ki thabak paikhat bahore IS News की Manipuri pau miyang tabiri bapum na magputaram noksari COVID-19 dagi ngakthok na nabakhutoy na hambiyo hand sanitizer sinabiyo mask upiyo pittaru ke distance thambiyo yarbe makay vaccine dosu na kapthok piyo section manapum na makiyay phabani hojik mapung oiba pau bizari Christian lining chatpa church ki pastor su oiba maitai macha takhelambam Ramananda kobamioi amana maitai gi ipa ipu haktak tagi chatnaduna laklaba natpu tin situna usit thawoidaba utuna social media da viral oirakhiba thogdok adu Manipur gi ningthau sana jabolai sembana khamthengna asawba phongdokhrei akan mamong da pastor adubo yaning da phongdokhrei ningthau sana jawbana social media da phongdorakpa matung ina maitai gi chatnabibu yamna usitaba mawong da ngang sakliba misak asi maun khoklabasu khokani misak asimadi lemna tharoi haidi takhelambam Ramananda haiba misak asina mamang thagi tang kuntarukta kom phurup ki oiba Sagang Baptist Church ta pangthokpa outreach gospel ge thoram amada speaker oina wangang bada wafam asi phongdokhibani maitai lining hinghanaba akanba thodang lauriba arambai tengol gi thomi sing mahaki wafam asina khamthengna saukibaga loinana Ramanandana lale hajadriba phawba mahaki mathakta akanba thabak lokhatkani haina lauthokhi ngasi ayuk masing yamlaba arambai tengol gi thomi singna Ramananda ge Imphal gi langol dale be yumda thomjinduna lale haigadabani haina akanba dabi tawkhre ngasi phawba matam piri masana khangna miyamda lale hajagadabani natrabadi hatkani haiba kholau thomi singna laukhi Miyoi lak tarani thoi tarahum de khakta ngai silaklaba maitai furup kanjanaba amadi furup asigi saktam kanjanaba Scheduled Tribe Demand Committee Manipur STDCM na sangsilakliba khongjang asigi chairakta Ramananda koba maitai Christian amana mahaki mapamapu haktaktagi sanaduna laklaba leklam amadi lining lai solbo udana yamna tukatchaba amadi yamna hanthaba mawongda ngang sakhiba asi Pakistan lebakta oiramlabadi mahakpu miyamna pang tinglaga soidana hatlamlagani asigumba thawong asi Manipurda tawroi tawrakloi amadi tawhaide habelaite manamaduna Ramanandana Jesus Christ ke manakta chatringaida masabu kanjanaba amata ngairba pambaidi Manipur gi ningthau sana jawba laisembagi khuyada sangjabana oigani haina STDCM ge working president Lastram Lokendrana phongdorakle ngasi Manipur sita khundariba maitai haiba kang laktrain thoi tara hunde khatangai asibu kannana ba haibagi asigi saktambu kannana ba haibagi Scheduled Tribe Demand Committee ki liching makhada maitai pumbana changse laiba khongjang sigi chairak sida ngasi social media da viral oreiba Ramananda koba maitai macha amana magi mapa haktakta mapu haktakta chanaramba liklam lining laishonbu karisu udana nganghiba karisu leitana yam tukachaba yam hantabe mawda mana nganghibodo modo Pakistan da toba oiramagadi praja mayam punwan ma pang tinga ka soidan makhi hat khagadaban modugi thodogdo Manipur da toroi tawhide haibal leite aduna masi mahak sibu masabu kanjanabagi amatta oiba pambai one and only one option is mana maitai da changjara kadabani ini thawlesen da sana jawbagi makhong khada changjara kanda da mahagase praja mayamna Jesus ki manakta thagat padagi soidanmaki thingba ngamgani the ball is in Ramananda's court Mr. Ramananda the decision is yours Regional Institute of Medical Sciences RIMS da thubamatanda nimidangi matamda su postmortem taunanaba paikhalak pathorangi manungsana operation theater lamp system installation taunaba thabak paikhat pahore Ministry of Health and Family Welfare ge protocol matung ina
Numit takrabada matungda pangthokadaba postmortem asida homicide, suicide, rape, decomposed bodies, suspected bodies singdi konsiloi hairi namidangi matamda postmortem tawbagi khudong saba asimaru oina organ donation amasung transplant tawkhiba singdana hena pigani loina accident, natural death, BIP amati state ki wangmada flight nangnanaba pukhigadaba body singda khudong saba asi pigani hairi हरिबा पोस्टमार्टम असिदा वीडियो रिकॉर्डिंग के थबक कंपलसरी ओइगनी हकुबा मार्च की तांग कुनमा पंदगे रिम्स के मिरर संगदा नाइट टाइम पोस्टमार्टम तौननबा ओटी लैम्प सिस्टम इंस्टॉलेशन तौबगी थबक पाइखत पाहोख्रे पाइखलिबा थौरांग असिगा मरी लेनना रिम्स मोर्चुअरी दा पोस्टमार्टम तौननबा पुरकपा हक्सांग सिंह जेनिम्स मोर्चुअरी दा ओइना रेफर तौरी रिम्स मोर्चुअरी दा ओटी लैम्प सिस्टम इंस्टॉलेशन तौबगी थबक असि चयोल अमरमदी चंखिगनी हाइना पानरी पनबयाबदे इम्फाल वेस्ट बिष्णुपुर चुरचंदपुर सेनापति कांगपोकपी अमसों उखरुल डिस्ट्रिक्ट के केस सिंह रिम्स मोर्चुअरी दा पांगथोकपनी हौजेक डिस्ट्रिक्ट सिंह असिदगे रिम्स मोर्चुअरी दा था अमदा चांगचत्ता केस कुंदगिना कुंथ्रा फौबला इहाइना मोर्चुअरी इंचार्ज तगे फंगबा पाव अमने हाइरे लागलेबा केस सिंह असि अयामना एक्सीडेंट केस ओइरी चाही खरगी ममांगददी फायर आर्म्स की केस ना ख्वाइदगी मसिंगम लमी अदुबो कुमजा लिसिंग अनि मापनगी जुलाईदगे टीएस रबिना अमसुंग सीएच संजित की थौदोक मतुंग फायर आर्म्स की केस मसिंग खंगहन हंथखरे हाइरे हौजिक रिम्स मोर्चुअरी दा लागलिबा केस मसिंग असि येंगलगा मैन पावर वाटली अतोप स्टेट चिंगददी पोस्टमार्टम असि हानगी मेथड की महुत्ता एमआरआई सिजनरगा बिटॉप्सी ओइना पांगथोकनबसु लैरे हाइरे रिम्स तसु बिटॉप्सी मेथड असि पाइखतनबा प्रोफेसर डॉक्टर सांतना डायरेक्टर ओइरिंगदा प्रपोजल थागतपदी लैख्रे अदुबो थबक ओइनदी पांगथोकप लैत्रे बिटॉप्सी मेथड असि एम्स नेग्रिम्स अमसुंग बेंगलोर लैबा प्राइवेट हॉस्पिटल अमना इहन हनबो ओइना लेबाक असिदा सिजनबा हुकी नेग्रिम्स द स्पेशल केस दा कन्वेंशनल अमसुंग बिटॉप्सी सिस्टम अनिमक सिजनै हाइरी Special Commando Unit Khabaiswegi Kangbu Amana Ngarang Aina Tinkraba Lalolop RPF Belagi Kadar Ama Pagat Krahiri Pulisna Farabami Ado Imphal East District Andro Nagar Panchayat Ki Manung Zanalaiba Andro Maring Theldagi Singakham Darmo Singh Elias Nongpok Nganba Zahi Kuntrani Palni Hairi Police Tagi Pangma Paugi Matung Ina Imphal East Ki Kongba Standard College Tagi Lairenpat Area Mamon Kampu Paubada Aina Tinkraba Tampakta Base Tobo Lalhol Amagi Miyoi Khara Leire Haba Pau Ama Marisuba Assam Rifles Tagi Panglaba Matungda Special Commando Unit Ki OC L Bibakanandana SP Special Commando Unit TS Krishna Tumbi Singhi Makada Luchingba Kangbu Amana Kongba Standard College Manakta Leba Oil Pamanakta Asat Awok Singh Khamduna Check Toki Hariba Checking Aduda Makong Ril Bungrom da Chingnaningai Oba Mong the Lakpa Misak Ama Khamduna Wahong Pohong Satabada Misak Adu I nothing Krabala Lolo Pelege Kadarne Haba Kangmangam Kibani Faraba Singakham Darmona Haidorupagi Matung Ina Mahakumza Lising Ani Mangada Lup Asida Andro Kuma Lekaidege Ivohan Be Zahini Fu Hariba Mioy Amagi Makada Yaukibani Haiba Kangmangam Ki Lup Asige Lairaba Amadi Mangal Koba Kadar Anigi Pautak Matung Ina Tangjing Singda Mahak Basic Training Fangduna Kumza Lising Ani Mangada Army number 0045 Panki Lup Asige Singlen Koba Amagi Makada Office Maintenance Ki Taupubani Habisu Kangmangam Ki Aingi Obatabak Lokot Anaba Irilbung Police Station da Mio Edusina Krahidi Imphal West Samasung Kangpopi District Anigilona Bakulda Kurkul Village Land Protection Committee na SDC Sekmaigi Official Singaloinana Lam Demarcation Tauraba Matung Ngarang Pila Yung Bahokre Kurkul Village Land Protection Committee Secretary NG Ragumanina Pongdora Pogi Matung Ina Imphal West District Manung Sanba SDC Sekmaigi Makadaleba Kurkul Seat number 38 Ki Mafamasi Thangna badalai ba khulgi miyoi singna tapna khopsil lakpadagi tangai fadana demarcation tawraga pillar yungdaba yadabagi phibam ama lakpadagi thaurang asi lokhalakpani hairi mahaknam hai ipai bu singi haktaktagi sanjabung oina leirakpa lamhang sing nauna khunda silakpa miyoi singna low usinbagi thabak satharak lei masigi matangda Kurkul Village Land Protection Committee gi maikai degi
SDC sekmaida wakatpagaloinana demarcation tawraga pillar yungnanaba taknaduna lakhibani demarcation di mamangda su tawkhre adubu SDC sekmaina mahaki official staff sing tharaktuna demarcation tawrama matung pillar yungbagi thabak adu committee gi miyoi kullomna sathakibani ngarang pillar yungbagi thabak adu ayuk pung mapallom tabadagi kangpokpi district ke laimakong police station ge manung sanba samphai amasong phaikot aniga khurkhol village number 38 ka tainabada sathakibani pillar number 26 yungbagi pandam thamli khurkhol village land protection committee gi oina Imphal West district ka kangpokpi district ka tainaba lamkhai pumnamak pillar yungnana ba pandam thamli so hairi Kolkata gi tongan ba mafam singda thabak tawduna leiba Manipuri macha singna punsinduna semba Manipur in Kolkata MIK na sinduna kum amagi amuktang lakpa yauksang amadi chairauba kumhaiga mari leinana yauksang chairauba thaval in Kolkata 2023 gi thauram pangthokre ngarang April gi tang amada Mukaddapur Bhavan Kolkata Manaki Voice Sporting Club Ground da pangthokiba thabal songbagi thauram aduda Kolkata da leiba Manipuri ibung upa isei isal sing amasong atopa kanglop singi pakhang laisabi mairoi singna saruk yakhi haina MIK na phongdorakle thabal songbagi marakta maira thanduna minute ani tumina leiduna pongna famlamda Manipur bo yaifaba chokhatpa nungsi sanana amata oina leiminaba santi leibe leibak ama oinabagi wakhallolda firep lauminakhi Thauramada Manipur gi nat ki oiba singju bora kanghongna chingba polam sing phamduna saruk yabalak pasingna chaduna mafung phana saruk yaki All Manipur United Clubs Organization amukogi lamsing makhada Imphal East District United Clubs Organization IEDUC ona Mapung oiba thawdang lauduna Jenims ki Ophthalmology Department amadi National Program for Control of Blindness and Visual Impairment NPCBN for National Health Mission Manipur ga khusan naraga Imphal East District ki mafamarida free eye camp cum distribution of spectacles ki tharam amangasi khurai ningthobung lekai de leiba puri bipuraba community hall da pangthokre Ngasiki camp adu peaceful club ka kusam naraga pangthoki thoromadada amukogi president Phairojam Nando Luang Jenims ki Ophthalmology Department ke Assistant Professor Dr. Rajkumar Victor Imphal East District United Clubs Organization ki President Takhelamba Dijo amadi Peaceful Club ki Vice President Lastram Ibomsana maru oiba mithung sing oina saruk yakki thoromadugo mari lenana amuko gi President Phairojam Nando Luang na phongdoki bada lamdam asigi miyamna mit asi adukimatik maru oi habasi munna khangjinba amadi khanthabagi chang yamna watle mit naraklaba natraga nungai raktraba matam data khudakta layeng thopagi hainabi laitriba si yamna aranba amani mit nungai raktaba matamda athubada mit layeng famda chatuna yang thokpagi mahutta horel hayeng thabak sili haiduna ningai ni malaidana laithokpagi machat ama ayamba miyoi singda lairi masi togumsi ngasigi khurai ning thobong lekaida pangthokiba thoram aduda miyoi chama kuntrana mit layengki hidaksu pikibaga loinana miyoi marfuda masa masa ka chanaba anoksu yanthokki thoromasigi makasa tharakpa oina thasigi tareta youth guidance club ka kusamnaraga kongba khetri lekai kongba kaithelda April gi tang nipanda United Youth Club lariyang lekai ga kusamnaraga Lekai aduda laiba community hall da aduga April gi tangma pandana lamlai kendra gi tuition phai youth development rising club ka khusamnaraga pangthokani hairi Hauji pawgi marak thad aten ma break amatang lawjari Ana layengi office ki thabak amadi koi bachatpada India ki konung New Delhi da laifam leitaba ki awaba koklagani Delhi airport kayam naknana lairiba Mahipalpur da Manipur miyam ki damakta laizare Hotel Ambrosia laifam gi oina lupa lising amadagi hauraga pung kunmari pickup amadi drop ki taxi service laigani restaurant service ka loinana tongan ba khudong chaba kaya phangbigani Vishal Mega Mart Ambience Mall, DLF Mall amadi irap laptana nungairaba mafam kaya yobada khudong charaba mafam amani ngasi ma contact tawbirau Hotel Ambrosia A217 Road number 6 Mahipalpur phone number 9643504772
इलेक्ट्रिक लाक्तबना मरम ओइदुना असाब इसिंग फंगलर हाइबि नुंसा थिनिंगाई लेत्रबा Thompson Solar Water Heater. Contact number 9862669522. Aikhoigi address Hairanggoidung Nithamcha Karong, Impal West. Breaking tungda taram noksari makhataba bauda India da haukiba thataruki manungda nongmoda khwaidagi yamna COVID-19 positive oiba thengna kibaga loinana haukiba pung kunmari asida India da nongna mioi lising ahum chanipal kulhumdoi COVID positive oiba thengna ki leina asina maram oiraga mioi mari lekhide phagalakpagi changna chada marfudrani pal dasmik tare ta hantarakre apunba confirm case koti mari lak ni fucharet lising kuni thoi satruk supna mari yokre active case masingna lising tarani pal chahum marfu mapalda henga lakre leina asina maram oiraga lekhidaba punma migi masing Lak manga lising kuntra chanipal marfuma thoi sukre leina asidagi na pafaduna discharge tawkiba apun mamigi masingna koti mari lak nifuma thoi lising humudra humdoi chahum kuntra manga yokre leina asidagi ngakthokna ba vaccine kapthokraba apun mamigi masingna koti sanikun lak humfutaruk lising tarama thoi henkre malimgi oina covid laitsna khwaidagi hena sogalaba leibak singi manungda USA na ahanba India na ani suba amadi France na ahum suba da leiri awang nongpok state chingi oina Assam na ahanba Mizoram na ani suba amadi Manipur na ahum suba da leiri Prime Minister Narendra Modi na hayeng namiyong mapung tarani thoi tabada New Delhi ge Bigyan Bhavan Central Bureau of Investigation CBI ge Diamond Jubilee Thoram hawdokadauri thoram aduda CBI ge Best Investigation Officer singda Rashtrapati Police Medal for Distinguished Service amasong Gold Medal yanthokani Silong Pune amasong Nagpur da nauna saba CBI ge Office Complex singjo Prime Minister na sanggagadauri hayeng pangthokadauri ba thoram singi manungjana postal stamp amasong ningsing Sialek amaso miyamda fongadawri panbayabadi India ge Union Home Ministry na kumja lising ama samapal humpu humdoigi April amada laukiba warep ki matung ina CBIS lingkhat kibani Malemgi Christian lining satpasingna ngasi farm Sunday thoram pangthokna bagom Manipur gi mafam kaya daso Christian lining satpasingna farm Sunday gi thoram paksana pangthokna ki Churches of Tamenglong na su ngasi gi thoram asi pangthoki Hojik sanabagi pao mo pizari Nasigi sanabagi pauda All India Football Federation gi midang makhada Karnataka na yumbu eraga Bengaluru Football Stadium da haukiba Mars kun mapandagi hauduna Manipur yauna state mangana saruk yaraga satharagliba kuntaret suba Sub Junior Women's National Football Championship ki Group 6 Kanglup ki ngarang sanakiba match ta Manipurna Gujarat pu goal taruk sinoda maithibe bikre match mai paklaba Manipur ge goal taruk adu M mandakinina match ki minute kuntramari nifunipal amadi humpumanga chatpada team gi goal ahum chanki I Premesori ke Anita amadi Linda Komna match ki minute kunmapan nifumathoi amadi yangkhai mathoi chatpada mathang sitna team gi damak goal amamam chanki Manipur ge ahum chuba match tha sigi marida Assam ga thengna ga dauri Howsing asigi oiba aying asagi pao amuk bizari Manipur ngasi khwaidagi saki bachang asi degree Celsius kunmari 10 ani oiki khwaidagi ingmana degree Celsius taramari 10 taret oiki Nungsita yaba ising manilgi chang ayukta sada marfumanga amadi nungthildana sada humpu oiki nongjugi chang millimeter nipan 10 taruk yauna chukki loisilakpada maru oiba pau amok Church amagi pastor Takhelambam Ramanandana maitegi Nat Putin situna usathoidaba utkhrei ningthau sana jaba laisem bana kham thengna saukhrei Maitai gi chatnabigi mayokta athibawa ngangkhiba Ramananda asi Pakistan leivakto iramlabani miyamna pang tinglaka soidana halamgani hairi
ꯇꯥꯗꯦ ꯔꯤꯝꯁ ꯇꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯕ ꯌꯥꯔꯒꯅꯤ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔ ꯂꯦꯝꯞ ꯁꯤꯁꯇꯦꯝ ꯏꯟꯁꯇꯣꯂꯦꯁꯟꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ IS ꯅ꯭ꯌꯨꯁꯅ ꯄꯤꯖꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7 ꯇꯥꯕ ꯃꯇꯝꯗ ꯑꯍꯦꯟꯕ ꯄꯥꯎꯁꯤꯡꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯍꯟꯅ ꯐꯪꯕꯤꯒꯅꯤ